ꯃꯌꯥꯝ ꯃꯃꯥꯡꯗ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯈꯣꯏꯗ ꯁꯥꯟꯅꯕꯗ ꯄꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯣ ꯆꯨꯝꯕꯒꯤ ꯚꯤꯗꯤꯑꯣꯅꯦ ꯑꯗꯣ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯀꯦ ꯂꯤꯁꯦ ꯀꯃꯥꯏꯅ ꯆꯨꯝꯃꯤ ꯍꯥꯏꯗꯤ ꯂꯤ ꯑꯈꯣꯏꯕ ꯑꯩꯈꯣꯏꯅ ꯂꯧꯕ ꯂꯤꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯣꯏꯔꯒ ꯈꯣꯠꯂꯒ ꯆꯨꯝꯅ ꯂꯥꯛꯄꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯈꯣꯏꯔꯒ ꯈꯣꯠꯂꯒ ꯂꯥꯛꯄꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯃꯩ ꯊꯥꯔꯒ ꯑꯃꯨꯛ ꯆꯨꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯆꯨꯝꯕꯗꯣ ꯀꯃꯥꯏꯅ ꯆꯨꯝꯃꯤ ꯀꯃꯥꯏꯅ ꯁꯦꯝꯃꯤ ꯂꯤ ꯑꯃ ꯁꯥꯟꯅꯕꯗ ꯄꯥꯏꯅꯤꯡꯉꯥꯏ ꯂꯤꯁꯦ ꯀꯃꯥꯏꯅ ꯁꯦꯝꯃꯛꯀꯗꯒꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯔꯁꯦ ꯁꯤꯗ ꯂꯩꯔꯤꯕ ꯂꯤꯁꯤꯡꯁꯤꯅꯦꯕꯀꯣ ꯃꯌꯥꯝ ꯇꯤꯡꯗꯣꯏꯁꯦ ꯑꯗꯣ ꯁꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯀꯩꯀꯥ ꯇꯧꯕ ꯑꯗꯨꯒꯨꯝꯕꯗ ꯁꯤꯖꯤꯟꯅꯅꯤꯡꯉꯥꯏꯅꯦꯕ ꯑꯗꯣ ꯁꯤꯁꯤꯡꯁꯦ ꯑꯩꯅ ꯇꯤꯡꯊꯔꯛꯀꯗꯣꯏꯅꯦ ꯃꯊꯪ ꯑꯗꯣ ꯁꯤꯗꯒꯤ ꯑꯃꯨꯛꯇꯪ ꯁꯤ ꯂꯣꯏꯅꯃꯛ ꯇꯤꯡꯕꯗꯤ ꯉꯝꯃꯣꯏꯕ ꯁꯤꯗ ꯃꯄꯨꯟ ꯂꯩꯔꯤꯁꯦ ꯁꯤ ꯃꯄꯨꯟ ꯑꯃ ꯑꯩ ꯃꯄꯥꯟꯗ ꯍꯣꯟꯇꯣꯛꯆꯔꯦ ꯑꯗꯣ ꯃꯄꯥꯟꯗꯩꯗꯨꯁꯨ ꯑꯩ ꯇꯤꯡꯕ ꯍꯧꯕꯒꯤ ꯎꯠꯆꯔꯛꯑꯒꯦ ꯑꯗꯣ ꯃꯄꯥꯟꯗ ꯑꯣꯏꯅ ꯌꯦꯡꯉꯨꯔꯁꯦ ꯃꯌꯥꯝ ꯂꯩꯔꯦꯕꯀꯣ ꯑꯩ ꯃꯄꯥꯟꯗ ꯄꯨꯊꯣꯛꯆꯕ ꯂꯤꯁꯦ ꯁꯤ ꯃꯄꯨꯟꯁꯤꯃ ꯇꯤꯡꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤ ꯍꯧꯖꯤꯛ ꯇꯤꯡꯕ ꯍꯧꯔꯤꯁꯦ ꯑꯗ ꯑꯩꯒꯤ ꯏꯅꯥꯎ ꯑꯃ ꯃꯤꯡꯅ ꯁꯅꯥꯃꯇꯨꯝ ꯃꯥꯒ ꯑꯩꯒ ꯇꯤꯡꯃꯤꯟꯅꯗꯣꯏꯅꯦꯕ ꯂꯤꯁꯦ ꯑꯗꯣ ꯃꯥ ꯇꯤꯡꯕ ꯍꯧꯔꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯁꯦ ꯃꯨꯠꯄꯗꯤ ꯌꯥꯗꯕꯅꯦ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯅꯝ ꯂꯩꯔꯦ ꯑꯗꯣ ꯃꯥꯁꯤꯗ ꯃꯩꯁꯦ ꯀꯪ ꯊꯥꯔꯒ ꯃꯥ ꯇꯧꯔꯒ ꯇꯤꯡꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯥꯏ ꯁꯛ ꯍꯥꯏꯐꯦꯠ ꯌꯦꯡꯉꯣ ꯁꯣꯝꯗ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯂꯤ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯇꯤꯡꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯁꯤ ꯈꯛꯇꯪ ꯂꯩꯔꯤ ꯁꯤ ꯈꯛꯇꯪ ꯉꯥꯏꯁꯤꯜꯂꯛꯑꯦ ꯑꯩꯒꯤ ꯏꯅꯥꯎꯁꯤꯒ ꯇꯤꯡꯃꯤꯟꯅꯕꯗ ꯑꯁꯤꯗ ꯂꯩꯔꯦ ꯇꯤꯡꯕꯁꯤꯡꯗꯣ ꯉꯁꯥꯏ ꯈꯣꯠꯄꯁꯤꯡꯗꯣ ꯁꯤ ꯂꯣꯏ ꯇꯤꯡꯊꯣꯛꯑꯕꯅꯦꯕꯀꯣ ꯂꯩꯔꯤꯁꯤꯡꯁꯦ ꯆꯞ ꯇꯤꯡꯉꯝꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯈꯣꯏꯔꯝꯃꯔꯣꯏꯕ ꯑꯝꯇ ꯈꯣꯏꯗ꯭ꯔꯕꯅꯦꯕꯀꯣ ꯁꯤ ꯇꯤꯡꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯃꯄꯨꯟ ꯑꯃ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯆꯦ ꯃꯀꯨꯝꯁꯤꯡꯁꯦ ꯊꯥꯔꯒ ꯇꯤꯡꯉꯤꯅꯦ ꯃꯩꯁꯦ ꯑꯗꯨ ꯂꯣꯏꯔꯛꯑꯦ ꯁꯤ ꯇꯤꯡꯕ ꯃꯄꯨꯟ ꯑꯃ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯤꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜꯗ ꯊꯥꯔꯨꯗꯣꯏꯅꯦꯕ ꯑꯗꯣ ꯄ꯭ꯔꯣꯐꯤꯠꯇꯣ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯗꯣ ꯁꯤ ꯂꯣꯏꯁꯤꯟꯈꯤꯒꯦ